Mitjeng tabiriba mayam pumnamakpu amuka nataram noksari. Asigumlaba makhalgi eraser budi mayamna piklingeda sizinnaraklamgani. Adubu pink amasung blue tongan yauriba side ani asigi sizinnapham khangbibra. Handbag ki maningda leiriba diamond manba shape asida yauriba hole macha ani asigi mathau karino amadi loisilakpada giveaway contest ki result puduno laksari. Fact number 1 da mayam khangbibra backpack handbag ki maningda diamond shape manba asida yauriba masigi hole asigi mathau karino. Handbag asi mamangai gi matamda common people angina sizinnaramde. Asigumlaba handbag sing asi mamangai gi matamdadi adventure tauba mi singna khudam oina ching kaba jungle da chatpa amasung traveling tauba mi singna sizinarami maduda makhoigi yamlaba potlam sing bag ta hapachu chandaba pharak taba space yamna kanba potlam sing maru oina khongop singi mari adu masida thingjinduna khongop singbu yanduna hapnabagi damaktani masibu lace tape hairagasu khangnai. Mayam video si yengbidringai mamangda masigi sizinnapham asi khangbibra. Fact number 2 da yumda hodong loiba yaubiragadi mayamna su soidana khangbiramgani. Hodong na numidang da urine pass tauba matamda blue light natraga ultraviolet light ta glow tauba langna uba masi kari maram gino haibada hodong gi urine da phosphorus hairiba element asi yawi masina maram oiraga langna uhanbani. Fact number 3 da screen da uriba image asi karigino haiba mayam khangbibra. Hek yengba matamda bus ki manungi photo su manba masi 1925 की मतमदा ओइरंबा कमर्शियल फ्लाइट की मनुंगी फिभमनी हुजिक ओइरिबा फिभम मसिगा कयागी मति खेतनरे हैबदु मयामसु येंगबियु. फैक्ट नंबर 4 द कंप्यूटर अमदि लैपटॉप सिजनबा याउबिरगदि मयामनसु सुंसोइ सोइदन ऑब्जर्व तौबिरमगनि मदुदि एप अमसुंग जे कीपैड ता मार्क मचा अममम मसिबु बम हाइरगा खंगनै मसी याउबा सुंसोइ सोइदन उबिरमगनि. मसिगी मरम मसी करिगिनो हाइबा मयाम खंगबिब्रा. मसी कंप्यूटर लैपटॉप ता थबक तौबा मतमदा टाइपिंग तौरबा मिसक अदुना मसीगी बम मार्क अनि असिदा टच तौरगा कीबोर्ड तु द लैरिबा लेटर खुदिंगमक कदाई द लैबगे हाइबदु लोइना सेंस तौदुना खंगबा ngami. अदुना फॉर्मूला अमदा यामना फास्ट ओइना टाइपिंग तौरिबा मिसक अदुना कीबोर्ड तु द हन्ना यंगथरक्तना मसीगी मार्क अनि असिदा टच तौदुना कीबोर्ड तु द लैरिबा लेटर सिंगी पोजीशन लोइना सेंस तौदुना थुना टाइपिंग तौबदा मतेंग पांगी. Fact number 5 ta asigumlaba makhalgi eraser asibudi mayamnasu piklingaida sungsoi soidana sizinnaraklamgani. Eraser asida yauriba pink machu amasung blue machu asi piklingaida khanki madudi pink machu asina pencil gi mayak muthatnabani aduga blue machu asina pen gi ing muthatnabani adubu tasengbadi machu ani nakal ani mak asi pencil gi mayak muthatnaba ngaktani adubu pink machu natraga orange machu asina icham chamba notebook haibadi chumna normal gi apaba paper singda sizinanabagi damaktani aduga blue machu gi side asina athaba paper khudam oina color paper da pencil gi mayak sing muthatpada sizinanabagi damaktani. Loisalakpa sida mayam gi mitmang da give away cash prize contest ki result amutang lawthoksage. Contest asimak September gi date 10 numidang gi pung 12 hek takhibaga give away contest thamkhiba video dugi URL copy tawraga random comment pickers haidba site edu da hapsillaga yamna free and fair oina tawjabani. Winner sing gi screenshot sing da mayamna date amasung timing loina uba phangbigani. First prize asiti call me senpai hariba brother asina takre aduga mahakna thambiramba comment na full support aduga second winner na Nauboy Khangenba amasung third winner na TH Napoleon aduga mahakna lap sign gi comment ama thambirami. Prize winner singna screen da ubiriba Gmail ID natraga mobile number asida contact tawbiraktuna som gi prize money singbu claim tawbiraku. Ngasigi damaktadi matang aswaida loisinjarage. Hojik phauba subscribe tawbidribai chilinaw singna channel asibu subscribe amtang tawbiramu.